JP Spiritual Corner gi Manipuri Sabbath School Lesson Study Hour asibu midyeng tabiriba nakoi khwai pumnamakpu nakoi gi host Evangelist JP Thaime ehakna Prabhu Jesu Christ gi mingda nakoi mayam bu amuka taramna okjari Ishor gi thoidok hendok pa bor ekoi bu pinabire hairaga ekoi gi punsi ngasi phawba sangdok halliba ekoi gi darkar leiba khudingmak ishor na pibiriba awa anang tarabasu adudigi amuka lanthokna naba matam pibiriba minungsi sauba ishor bo ekoi matam pumnamakta thagatuna leisi ngasi asi lesson number 4 ni para mari shubani para asigi mamingna witnesses of Christ as the Messiah. Witnesses of Christ as the Messiah. Jesu Christa ase Messiah ni haiba adugi sakhi sabon tauba sing haiba gi maramda ekoi ngasi nainagadori. Para asigi memory text oina John chapter 3 gi verse 3 adu ekoi amuktang yengsi Bible hangdoraga ekoi John chapter 3 gi verse 3 do amuktang paminasi. Jesus answered and said to him, Jesu Christana Ashumaina paukum piraga Nicodemus aduda ashumaina hairami. Most assuredly I say to you, unless one is born again, he cannot see the kingdom of God. Mi amana amuka nauna poktriba pawbadi mahakna ishor gining thaulaipa adu uba pangloi haina Jesu Christana Nicodemus da hai kibo wahe adu ngasigi memory verse oina piduna lay. Para ase ekoi taseng na mamutana gyan tana na bagidamagta ahanbada ekoi ishor da changjasi ekoi muktang pratna tawminasi. Thoi helaba ingam ngamba sargada layba ipa ishor thagat jare ngasishu amuka ekoi bu nahaki wahay asi naina ningay nahaki wahay asi tam ningay matam bibi bagidamagta. Ishor nahaki wahay ase ekoi khanglaga ekoi taraga chumna da taba chumna da uruba chumna da khangba adu natraga ekoi ge punsi da maduna apply tawraga punsi asibo hongdok hanba ngamba taibang pan asida hingna sarga ge mi oiba ngamningai gi nahakna bor pinabiu ekoi na tamga doriba taga doriba nganga doriba asida ishor nahaki thawai asengba na loina biraga henna khangjinba henna tasengna uba nangbu henna nungsiba ngamba adugumbagi para oihanbiu haina ekoi bu kanbiba Prabhu Jesu Christ gi mingna nijari amen. Jesu Christana mahaki maramda hai kiba khudingmak achumbani haibase Bible da sengna takpi isingbu darkhar mahi onhan kiba mi lising manga bu pijew kiba Bethesda gi pukrida anaba phan kiba mama puknungdagi mamit tang na pokthorak kibabu mamit uhanbi kiba Lazarus bu asibadagi hingat hanbi kiba Jews masasing Jews nataba Gentile masasing ina khunba lairaba nupi nupa luchingba kaya lairik laisu haiba kaya pumnamaksina Jesu na tawkiba angakpa kaya adu uki khangki amadi taki mapa ishor nasu macha Jesu asi ishor makni kanbiba mapuni Messiah ni haibagi sakhi piki aduga loina na Bible nasu Jesu ase kanbiba mapu ishorni haibagi sakhi tawbiduna laye handaki parasida John the Baptist na Jesu gi maramda sakhi tawkiba adu aikoina tamgani aduga amuk Andrew na Simon Peter na Philip na aduga Nathanael na Jesu gi maramda sakhi tawkiba adugi warishu aikoina tamgani aduga itha thazadaba Jews ki luchingba Nicodemus na Jesu gi sakhi oikiba adugi maramdasu ekoina handaki para asida tamminagadori John the Baptist a witness for Christ John the Baptist na karam haina Jesu gi sakhi tawkhibra haibada ekoi yingminasi masi sa ekoi John chapter 1 gi verse 19 dagi 23 adugi manungda ekoina phangani ekoi loinama adu paba ngamloi adubo ekoi summarize tawraga yengsi Aikoina haukiba Sabbath Jesu Christa asi ishor gi wahini amadi ishor makni Jesu Christa asi atia malem semdringai dagi laikhrabani haibase aikoina tamminna khre Jesu Christa gi matamda Messiah a savior kanbiba mapu ningthau lakani haibagi thazaba ase Jew singna yamna tongana thazaba ama laiki
Madudi karira hairaga Messiah kanbiba mapu ningthau ase ani thokna haibadi Messiah ase ani thokna lakani haina makoina thazaba adu laiki. Messiah amana maichau Aaron gi e maridagi maichau ama oina laklaga makoibu thawai gi kanbiba thawai gi Messiah thawai gi kanbiba mapu oina lakani haibagi thazaba ama laiki. Aduga ani suba Messiah aduna ningthau David ki charon suron dagi makoibu kanbiba ningthau ama laklaga makoibu kanbigini haibagi thazaba ama laiki. Asumna Messiah ase ani thokna lakani haibagi thazaba ase admaina leiramki. Masigumba Messiah gi matangda aranba thazaba leibagi maramna Jews singna John the Baptist asi makoina ngairiba Messiah adu oiramlani haina su khanki. Aduna makoina mi tharaga Jews ki luching basingda mi tharaga John the Baptist ase Messiah ra ekoina ngairiba Messiah adu ra haina hangluo haina makoina pau mi tharaga phauba hanghanki. Madugi paukhum aduda John the Baptist na haiki aihang Messiah nate. John chapter 1 verse 19 to 23 adudi yengba ganda I am not the Messiah. I Messiah natte haina kumbiki. Matamdugi mi singna khanbadi John the Baptist asi Messiah ni natraga John the Baptist asi Elijah ni haina su khanki. Adubu John na haye aihak Messiah su natte aduga aihak Elijah du su natte. Adubu aidi supnatagi Messiah Jishu Christagi lambi yatpa lambi semba lakpa amani haina John the Baptist na kumbiki. Adugi maramna John the Baptist na ising da irupi adubu Jishu na di thawai asengba da irupi gini haina John chapter 1 verse 33 da ibi tu na laye. John na haye I am not good enough to get down and help him take off his shoes. John chapter 1 verse 27 da. Aidi mahaki kongup pauba lau thok ningai matik chadaba ni haina John na mahakpu yamna name na thamlaga lakadoriba Jishu Krista adubu wang na thangatpagi wahai adu haibiki. John the Baptist ki thaudang di Isaiah chapter 4 verse 3 da haikibagumna ningthauna lakadaba lambi ado sengdok piba lambi ado semjin biba lambi ado chumhanba tinghanba senghanba amot pasing adu lau thokpa pattabasing adubu sengdokpa haibase John the Baptist ki mathaudang oiramki. John the Baptist asi Messiah natte haibadu mayek sengna miyamna khangbina na ba haiduna mahakna haiki. Yengo aina nakhoibu irupiba baptize tawbiba asidi isingdane. Adubu aigi tungda lakkadaba ningthau Messiah adunadi nakhoibu thawai asengbada irupigini haina phauba John the Baptist na haibiki. John na pong thokpa chaw thokpa leitana mahak ase Messiah ga changdamna ningai matik chadabani haiduna ai hakti lakkadoriba ishor adugi khongup pena adu phauba lau thokpinanaba matik chadaba mini haina haikiba adu ekoina khangi. Asum tawduna John the Baptist na Jishu Krista ase ishorni Messiah ni haibagi chawraba saki piki. John the Baptist na miyoiba ekoigi thamoibu thaurang tawhanbiki. Jishu Krista bu lausin binanabagi damakta. Adugumduna ichin inausing John the Baptist gumna ngasi ekoishu Jishu Krista bu kanbiba mapuni haina lausin binanaba thawai kayabu miyoi kayabu makoigi thamoi ado thaurang tawhanbi krabra haibagi wahangse ekoi hangpham thoi. Masigi wahangsigi paukhum isa isana khumnanaba hotnasi. John gumna ekoishu Krista gi damak mi gi thamoi adubu thaurang tawhanba mi amamam oisi ekoishu. Shumai tawduna John the Baptist na aihak asidi Messiah nate adubu lakkadoriba Messiah adudi ko aingondigi henna achauba aingondigi henna sakti leiba ishor amani haibagi saki adu John the Baptist na piki. Makha chatharakpada John the Baptist na lakadoriba ishor Messiah ase the Lamb of God ishor gi yaw machani haina haiki. Hebrew jati Jews ki mi singna apamba amadi thazaba adudi hauzik aikoina haikibagumna Messiah ningthau kanbiba mapu laklaga makoibo Romans ki khuttagi ningkha tamba pibiba haiba asini.
ꯃꯗꯨꯒꯨꯝꯅ ꯑꯔꯥꯟꯕ ꯊꯥꯖꯕ ꯑꯔꯥꯟꯕ ꯑꯁꯥ ꯑꯗꯣ ꯆꯨꯝꯊꯣꯛꯍꯟꯅꯅꯕ ꯍꯥꯏꯕꯒꯤꯗꯃꯛ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯖꯣꯟ ꯒꯣꯁꯄꯦꯜ ꯑꯣꯐ ꯖꯣꯟ ꯑꯁꯤ ꯏꯈꯤꯕꯅꯤ꯫ ꯃꯦꯁꯥꯌꯥ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯗꯤ ꯃꯦꯁꯥꯌꯥ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯔꯞꯇ ꯑꯩꯈꯣꯏꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯅꯅꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯏꯁꯣꯔꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯦ ꯑꯃꯨꯛ ꯅꯧꯍꯟꯕ, ꯑꯃꯨꯛ ꯑꯅꯧꯕ ꯃꯔꯤ ꯁꯦꯝꯒꯠꯅꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯖꯣꯟꯒꯤ ꯔꯥꯏꯇꯤꯡꯁ ꯑꯁꯤꯗꯒꯤ ꯎꯕ ꯐꯪꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗꯨ ꯁꯦꯡꯗꯣꯛꯅꯅꯕ, ꯆꯨꯝꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯕꯨ ꯗ ꯂꯦꯝ ꯑꯣꯐ ꯒꯥꯗ, ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯍꯥꯏꯅ ꯀꯧꯕꯤꯈꯤ꯫ ꯖꯣꯟ ꯆꯦꯞꯇꯔ 1 ꯒꯤ ꯚꯔꯁ 29ꯗꯒꯤ 37ꯗ ꯌꯦꯡꯕ ꯃꯇꯝꯗ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥꯅꯤ ꯍꯥꯏꯈꯤꯕ ꯑꯁꯤꯅ ꯖꯣꯟ ꯗ ꯕꯤꯂꯚꯦꯗ ꯍꯥꯏꯕꯗꯤ ꯖꯣꯟꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯅꯨꯄꯥꯁꯤꯅ ꯀꯟꯕꯤꯕ ꯅꯨꯄꯥ, ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯀꯅꯥꯔꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯕꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯎꯍꯟꯅꯅꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯗꯨꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯃꯤꯑꯣꯏꯕ ꯄꯥꯞꯀꯤ ꯑꯣꯐꯔꯤꯡ ꯍꯥꯏꯕꯗꯤ ꯄꯥꯞꯀꯤ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯣꯜ ꯇꯦꯁꯇꯃꯦꯟꯗ ꯌꯥꯎ ꯃꯆꯥꯅ ꯄꯥꯞꯀꯤ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯝ ꯂꯧꯔꯒ ꯖꯤꯁꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯏꯔꯥꯠꯄꯣꯠ ꯑꯣꯏꯕꯤꯕ ꯌꯥꯎ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗු ꯃꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤ꯫ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯕꯨ ꯖꯣꯟꯅ ꯗ ꯂꯦꯝ ꯑꯣꯐ ꯒꯥꯗ, ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯍꯥꯏꯕꯁꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ ꯄꯥꯞ ꯀꯣꯛꯄꯤꯕ, ꯄꯥꯞ ꯄꯨꯕꯤꯕ, ꯄꯥꯞꯀꯤ ꯏꯔꯥꯠꯄꯣꯠ ꯑꯩꯈꯣꯏꯒꯤ ꯎꯁꯤꯟ ꯑꯣꯏꯅꯅꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯎꯍꯜꯂꯤ꯫ Isaiah chapter 53 ꯒꯤ verse 7ꯗ He was led away like a lamb to be killed. ꯃꯍꯥꯛ ꯑꯁꯦ ꯍꯥꯠꯀꯗꯧꯔꯤꯕ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯨꯝꯅ ꯆꯤꯡꯂꯒ ꯆꯠꯈꯤ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯎꯍꯟꯅꯅꯕ ꯖꯣꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯕꯨ ꯌꯥꯎ ꯃꯆꯥ ꯑꯃꯒꯤ ꯈꯨꯗꯝ ꯂꯧꯔꯒ ꯍꯥꯏꯕꯤꯈꯤ꯫ Mark chapter 10 verse 45, Romans 5 verse 6 ꯑꯃꯗꯤ 1 Peter 2:24 ꯑꯁꯤꯁꯦ ꯄꯥꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯍꯥꯟꯕ ꯊꯕꯛ ꯑꯁꯤ ꯄꯥꯞ ꯀꯣꯛꯅꯅꯕ ꯌꯥꯎ ꯍꯥꯠꯂꯒ ꯄꯥꯞꯀꯤ ꯏꯔꯥꯠꯄꯣꯠ ꯑꯣꯏꯈꯤꯕꯒꯤ ꯎꯁꯤꯟ ꯑꯁꯤ ꯖꯤꯁꯨꯅ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤꯒꯤ ꯚꯔꯁꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯅ ꯑꯗꯨꯒ ꯑꯣꯜ ꯇꯦꯁꯇꯃꯦꯟꯒꯤ ꯃꯥꯏꯆꯧ ꯀꯌꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯥꯈꯤ ꯑꯁꯤ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ The two disciples of John, ꯖꯣꯟꯒꯤ ꯁꯦꯕꯣꯛ ꯑꯅꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ꯫ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯅ ꯖꯤꯁꯨ ꯑꯁꯤ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥꯅꯤ ꯍꯦꯛ ꯍꯥꯏꯕꯗ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯀꯤ ꯁꯦꯕꯣꯛ ꯑꯅꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯈꯤ꯫ ꯖꯣꯟ ꯆꯦꯞꯇꯔ 1 ꯒꯤ verse 36-37ꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯎꯕꯁꯦ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯀꯤꯁꯨ ꯁꯦꯕꯣꯛ ꯂꯩꯔꯝꯃꯤ, ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯄ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯀꯤ ꯁꯦꯕꯣꯛ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯦꯕꯣꯛ ꯑꯅꯤꯅꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛ ꯑꯅꯤ ꯑꯁꯦ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯀꯤ ꯄ꯭ꯔꯤꯆꯤꯡ ꯑꯗꯨ ꯇꯥꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯌꯥꯎ ꯃꯆꯥ ꯑꯁꯤ ꯖꯣꯟ ꯗ ꯕꯦꯞꯇꯤꯁ ꯃꯈꯣꯏꯒꯤ ꯕꯣꯁ, ꯃꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯆꯥꯎꯕ, ꯍꯦꯟꯅ ꯑꯉꯝꯕ ꯁꯛꯇꯤ ꯂꯩꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯀꯤ ꯄ꯭ꯔꯤꯆꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯧꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁ, ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯇꯒꯤ ꯍꯦꯟꯅ ꯑꯆꯧꯕꯅꯤꯅ ꯍꯥꯏꯅ ꯃꯈꯣꯏꯅ ꯖꯣꯟꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯖꯣꯟ ꯗ ꯕꯦꯞꯇꯤꯁꯀꯤ ꯁꯦꯕꯣꯛ ꯑꯅꯤ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯠꯈꯤꯕ ꯑꯅꯤ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯁꯥꯈꯤ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯦꯟꯗ꯭ꯔꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯤꯄꯥ ꯁꯥꯏꯃꯟ ꯄꯤꯇꯔꯗ "We have found the Messiah" ꯍꯥꯏꯅ ꯖꯣꯟ 1:41ꯗ ꯍꯥꯏꯈꯤ꯫ ꯀꯟꯕꯤꯕ ꯃꯄꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ, ꯃꯦꯁꯥꯌꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯟꯗ꯭ꯔꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯏꯃꯟ ꯄꯤꯇꯔ ꯑꯗꯨꯗ ꯄꯥꯎꯇꯥꯛ ꯑꯗꯨ ꯄꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯗꯨꯅ ꯑꯦꯟꯗ꯭ꯔꯨ ꯑꯃꯗꯤ ꯁꯥꯏꯃꯟ ꯄꯤꯇꯔ ꯑꯁꯦ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯇꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯂꯕꯗꯤ ꯖ꯭ꯌꯨꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯖꯤꯁꯨꯕꯨ ꯑꯀ꯭ꯌꯨꯁ ꯇꯧꯈꯤ, ꯑꯇꯦꯛ ꯇꯧꯈꯤ꯫ ꯑꯐꯕ ꯑꯆꯨꯝꯕ ꯑꯗꯣ ꯊꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗꯦ ꯖ꯭ꯌꯨꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ꯫ ꯍꯣꯏ, ꯃꯈꯣꯏ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯤ
Jishubu maran sinanaba, Jishubu attack taunanaba laki. Adubu Simon Peter amadi Andrew nadi Jishugi manakta laki krigi tamjananaba. Ichin inausing. Ngasi ekoi Christian oi basing chu Christian oi raga Jishugi tung illaga Jishu dagi tamjaba adudi laira duna ekoi gi aning bada ekoi gi apam bada Bible gi wang mada ekoi tambi takpi duna Bible gi wang mada ekoi hing duna ngang duna cha duna set duna laira badi ngasai gi Jews gi leader singna Singlup gi leader singna Pharisee singna Sadducee singna Jishu gi manakta di laklaga Jishu gi mayokta lai ke baduga chap managari Peter gumna Andrew gumna Jishu Christa gi manakta ekoi lakse tamjaningai hen na punsi ase phajahanningai Serga laibak yobo phangningai haibagi asa aduda Jishu Christa gi manakta no lukna ekoi changba tamse haibase aina sumaina hapchaningbani sumaina tawraga hojikti Andrew amadi Simon Peter na Jishu Christa gi matung illaga Jishu gi damakta saki piba haurakhi Madugi mathang tarakpada Philip amasung Nathanael gi wari adu ekoina John chapter 1 gi verse 43 digi 46 adu de ekoina uba phangani ekoi yengminasi Hojikti Andrew ga Simon Peter na Jishu bu phangkraba gi tungda Bethesda adu da lakle hairaga Philip pu amuka Jishu gi tung inan biki Bethesda digi Philip na Jishu gi tung in ba haurakhi Philip na Jishu bu phangkraba gi tungda mahak na mahak ki marup Nathanael bu Jishu gi maramda paudam ki. Maduda Nathanael na Philip ta hai ki. Nazareth gi kari aphaba ama thoklak e haibase nang ta ki ba lai khabra haibagi yamna angak pa wang Nathanael na Philip ta hang ki. Nathanael na hai riba ase aduk ki matik aran ba adudi oide ichin inausing. Maramdi Jishu Christa gi matamda Nazareth Khunja sing se yamna phattaba huran chinthi ba mihat mi pun tauba aduna thankraba adugumba khungang ama oikhibani makoina phattaba gi chang se Nazareth ki mi singa phattaba gi chang se nupa singa makoi ge sandal khongup lo thoktuna Jishu Christ gi maida thaki nupi singna Nazareth ki nupi singna Jishu gi maida tin sit chin bi ki Jishu bo maung presepe haibagi ching aduda Leirai gi ching aduda intharaga hathokna naba hotna ki Nazareth ki aduk phattaba adu uraga Nathanael na Philip ta hai ki Philip Nazareth gi kari aphaba ama thorakki haibse nang ta khrabrane Nazareth asidi phattaba leibang ni ne adudigi kramaina Messiah kanbiba mapula kadrane haina Nathanael na Philip ta hai ki masise aikoina su hojik phawba adumak haina duna lei phattaba mama mapana pokpa angang singdabu Adugumba imungdagi kari aphaba macha masu thoklakkadrane haina adumak aikoi ngasi haina duna lei aduga chap manana Nathanael nasu Philip ta hai kibani adubu adugumba wakhal leiraga haiba asigi phattaba asidi karira hairaga aikoi gi adugumba akhuba mityeng duna mi amagi aphaba adubu uthokpa ngamhande haibasidi aikoi khangadabani aikoi gi akhuba mityeng ase lauthokadabani Phattaba mayam adugi marakta aphabadi laye haibasisu aikoina khangba tai mi loinamak phattaba natte haibase aikoina bab taba tabani mapan thong da yengnaga mi bu wayelba ase aphaba thabak natte haibasisu aikoina tamsin jasi Philip na Nathanael ge paukhumdu taraga kari amuk hai kibra aikoi amuk yengminasi ko Philip na Nathanael bu argument tawkhide ichin inausing Wa yetna kide nangna dumaina haiba nangna karige sumaina haibra haina yetna kide sau kide nangna adu ngang libado phatte haina so hai kide adubu Philip na Nathanael da chumna da come and see laklaga yeng da yeng ko haina yamna achamba paukhum adu piki John chapter 1 gi verse 46 da adu da gidi Nathanael do Jishu gi manak da lakhi Nathanael nadi Jishu Christ gi maram da aphaba comment piki de Apabab comment pi kidraba mak oida su Jishu nadi Nathanael bu uraga yamna nungsiba apaba comment pi ki haibase aikoina John chapter 1 gi verse 47 aduda uwi karamaina hayamaduda Israel macha launam tawdaba mini haina Jishu Christana Nathanael bu welcome tawbi ki madugi wahina Hoi Jishu na khange Nathanael na hai kiba wa khudingmak thamoi sengna Launam leitana hai kibani haibase Jishu na khange haibadi Nazareth ki phattaba adu uraga mana hai kibani
Jishu asi kanara haibase tasengna khangdabagi Nathanael na wahising ado launam karishu leitana haikibane haibase Jishu na tasengna khangki. Jishu ge adugumba phajaba wahi du taraga Nathanael na ngakladuna Jishu da hangki. Nang aibu karamba kanda khangkrabra karamna ukhibra karamna khangkibra haina hangi. Jishu Krista na khumki nahak bu Philip na thekna dringaida nahak na hayit panbi makhada leiba matamda aina nangbu uki haina Jishu Krista na khumbi ki. John chapter 1 verse 48. Hojite koina verse 49 da yengbada Nathanael na haiki Rabbi, you are the Son of God. Oja nahak ase Ishor gi machani haina Nathanael na matam aduda lauthoki. Nathanael na Jishu Krista ase Ishor ne haibagi sakhi adu piki. Parasida tamsin ba yabase chininaw sing. Ekoi su Philip gumna Jishu gi wari aphaba wa pause mi atopada tam thokpa se ekoi gi tawpham thokpa thodang amara haibase ekoi na uba phange. Achumba asengba ado ekoi da khak lotchillaga thamdaduna ekoi gi marup mapang sing desu tam thokpiba tak thokpiba ase darkar tabani. Adudigi hendok tuna Philip na Nathanael bu invite tawkiba Barton tawkiba Jishu bu yengba lao haina Barton tawkiba adugumna aikoi na su aikoi ge marup mapang singbu invite tawbiba Barton tawbiba church da pubirakpa Bible study da pubirakpa ase yamnamak darkar lai habisa aikoi na kawroise masigi maramna General Conference na GC na TMI Total Member Involvement haibasisu aikoi bu ngasi chatna hantuna lai ekoi pumnamakki thodang lai ekoi gi marupsing ado Jishu Krista gi manakta pusin ba haibse ekoi khudingmakki thodang ni mase pastor evangelist khakki natte haibasisu ekoi nang khangse ekoi na Krista gi maram taklubada hairubada tambirubada Nathanael gumna aphaba paukhum piraktabasu laigani ichini nausing ekoi bu thina haibirakpasu laigani ekoi bu chaibirakpasu yai adubu Philip gumna makhoi ga argument tawdaduna makhoi na kayamuk thina hairabasu achumba adudi makhoi desu haibi ba haibase aikoi gi tangai phadraba thodang amani haibase kawroise madu tawbuduna aikoi na su Jishu Krista gi sakhi piribani haibase aikoi khanglaga madugi sakhi ado aikoi su pi se haibase aina mayamda Barton tawjaningbani para asigi loisilakpada the witness of Nicodemus. Hoi, Jishu Krista gi maramda John the Baptist na Andrew gi machin manaw na Nathanael na Philip na sakhi tawkiba aikoi na tamkhre hojikti aroibada aikoi na Nicodemus na su Jishu Krista gi maramda kari sakhi tawkibra haibado John chapter 3 gi verse 1 dagi 21 phawbagi manung atuda leiba do aikoi yengminasi. Nicodemus asi Israel singi marakta miyam na ikai khumnabiba oja amani aduga amuka ina kaira khunba Sanhedrin gi member Sanhedrin council gi member amasu oiki Nicodemus na Jishu bu Rabbi oja guru haina su kauki kramain tawbra ko yengsi Old Testament da Jishu gi maramda i kiba kayadu hojik thungduna leire haibase Nicodemus na khangkide haibdi Old Testament da Messiah Jishu Krista ki maramda Lamb of God Ishor gi yaw macha gi maramda haikiba ado Jishu Krista asini haibase Nicodemus na uba khangba ngamkide adugi maramna mahakna chingnabagi wakhal ga loinana Jishu Krista gi manakda lotna nungdangda ahingda Jishu Krista gi manakda lakhi haibdo aikoina khangi Jishu Krista miyoibagi wakhal bu uba ngami aikoigi thamoi bu uba ngami adugi maramna mahakna Nicodemus ki wahang aduda Jishu Krista na kari paukhum piki Nicodemus nang amuka nauna pooko haina haibiki Jews sing na thazabadi ichini sing makhoi di kanbiba phangkraba mini aduna makhoi di conversion haibadi amuka nauda poklaga pap haidoklaga hingbagi darkar ase tadre makhoi di kanbiba phangkrabani haibagi thazaba ase laiki adubu conversion nauna pokpa pokning honglakpa haibasidi non Jews singi Gentiles khaktigi darkar tabani haibase Jews singi aranba thazaba Nicodemus ki matam aduda laiki adugumna Nicodemus nasu madugi wakhalon adu laiki bani tasengbadi mi kana amatanasu kanbiba phanglaga mamagi poknungdagi pokthorakhiba kana su laite masida once safe always safe haina ngasi kanna chatnariba amurak kanbiba phangkraba mi adu adumak
kanbiba laikhrabani kaidawnungdasu makhoigi aran khubam mangde haina tambiduna leibusu aikoina thengnei aikoina tai aikoina ui adubu madu biblical oibra isin inausing amurak kanbi khraba miduna magi aran khubam amuka suk mangdre haibase bible dagi achumba wara madu achumbara bible gi matung inna hairibra mado masi se aran bani haibase Nicodemus ki wari digi aikoina uba ngamine isin inausing Jishu na Nicodemus da haye nahag Israel gi oza ama oina luchingba ama oina nahag amuk nauna pokkadabani haina haibiki nahag Israel gi oza ama oiraga masi singse khangdabra haina Jishu Kristana Nicodemus da hangi John chapter 3 gi verse 10 da maduda Nicodemus na Jishu da wahang kaya hangi ai an oirena karamna imagi puknungda amuk changlaga poklakadra haina hangi Jishu na madugi artha nauna pokpagi artha adu takpi khrabagi tungda Nicodemus na Jishu gi tung inki haibase akoina John chapter 19 gi verse 39 da yengbada uwa phangi Nicodemus na Jishu gi damak lep khatlaga Sanhedrin council da Jishu gi michang da wangang bi ki John chapter 7 gi verse 50 digi 52 phawada aduga Jishu Krista gi asiba hakchangbo lairol chankhiba matam aduda Nicodemus su Joseph of Arimathea ka saruk yamina ki habsisu ekoina uba phang asumaina tawraga Nicodemus na pukning honglak le haraga o Jishu Krista ase ishorni Jishu Krista ase kanbiba mapuni haibagi saki adumak piki para asigi conclusion da aina hapchaningba point khara laye ekoi yengsi Jishu Krista gi maramda sakhi pikhiba singi maramda ekoina hojik taminakre Jishu gi sakhi tawkiba mi singi thajabagi chang ase tongan lay haibaso ekoina ukhre Jishu gi sakhi tawkiba sing adugi marakta khwaidigi akanba sakhi tawkiba adu kanara hairga John the Baptist ni mahakna hai Jishu Krista asi ishor gi yaw machani yaw macha oina mahakna miyoiba aikoigi pap ki irat pot oibiduna aikoibo pap tagi kanbiba mapu adu Jishu Krista ni haibase John the Baptist ki achauba akanba sakhi ama oiki Jishu gi damak akanba sakhi tawbagi damak John the Baptist ase makok mangak kaktuna hatokpi ki haibase aikoina uba phangi John the Baptist ki sebok khara Jishu gi sebok oirakhi tungda makoidi icham chamba nga phaba mi sing oikhibani makoina Jishu bu thajaninge adubu makoigi thajaba adu leiningai gi damakta makoigi thajaba adu kan khaningai gi damakta makoina tasengnamak Jishu ase ishorni kanbiba mapuni haibagi khudam adu makoina thigi adumak Jishu Kristana makoida ai ase ishorni mesayani kanbiba mapuni haibagi khudam kaya pi khrbagi matungda makoina o Jishu Krista ase tasengnamak ishorni haibagi saki ase mi ngonda piba sandokpa hauki Nicodemus ki warida mahak ase Sanhedrin gi member ama oirasu Jishu bu thirakhi Jishu gi identity kariro haina hangba haurakhi thiba haurakhi Jishu na mangal adu pibi ki Nicodemus ta achumba adu uhanbi ki adu degidi ma amuka nauna poklaga Jishu gi saki tawrakhi Jishu gi damakta lep khatpa hauki Jishu gi damakta mateng pangba haurakhi bani ichini now sing John the Baptist gumna Andrew amadi Simon Peter gumna Philip amadi Nathanael gumna amadi Nicodemus gumna aikoi Jishu Krista gi sakhi ase makoi gi changda aikoi na piba ngamdrasu aikoi na hingliba punsi asida nang aina hingliba punsi asida aikoi gi kairoi laikaida aikoi gi marup mapangsingda khachiktang oirabasu aikoi Jishu Krista gi damakta sakhi tauba ase aikoi su taufam thokpa oigadra haibagi thajaba ase ngonda laye aikoi pumnamak ngasi John the Baptist gumna Jishu Krista gi damakta lep khatlaga sakhi tauraga John the Baptist gumna aikoi siba ngamladra Jishu Krista gi damakta Simon Peter gumna Andrew gumna makoi gi sinpham adu thadoklamle hairaga aikoi su Jishu Krista gi tung inba ngamladra mahaki sakhi piba ngamladra Philip gumna Nathanael gumna aikoi gi marup mapang singda chathorga Jishu Krista gi maramda aikoi pau tambi khrabara Nathanael gumna Philip puthina chaikiba adu gumna aikoi na sandok lubada aikoi na tambi rubada aikoi ngonda thina chaira khrabara mina aikoi bu karem nabi khrabara aduda aikoi na handuna o makoi di tararo haina aikoi tung hallaga chatlaga leiribra natraga Philip gumna laklaga da yengkho mahauda tangko haina nungsi na makoi bu kausin biduna leiribra
Nicodemus kumna aikhoi ase asonba mini pap cheli amuka nauna pokpagi darkar lai haibagi wakhal do aikhoi da lausinba ngamlibra aikhoi amuka nauna pokningbagi wakhal lairibra aduga Jishu Christ agi damakta aikhoi sakhi tawningbagi wakhal adu lairibra haibase aina mayamda thamjaningba wahangni mayambo ishorna bor pibiba oishnu aikhoi shu ishorgi damakta aikhoi gi angambada aikhoi sakhi tawba punsi amamam oisi mathangi sabata amuka aikoina the testimony of the Samaritans ki mi singna Jishu Christ angi maramda makoina sakhi sabon pi ki bagi para ado aikoina amuka taminagani mathangi sabat yauraktriba phawba mathangi para naina bagi matam ado aikoi muk phangdri phawba ishorna aikoi mayam bo loina bisunu tabi krabana koi mayam gi mathakta ishor ki thoi helaba bor ado pi na bisunu ishorna mayam bo bor bisunu amen